atay nupishi pignente ngasi기 ay dahaya sina miyam na tahan zaning ibasi karam mamakhangi miro minupi sina atay sadharan miro minupi sindagi he na kudung tiningai oi he na chiksin janagi hai basi matang ni ye pranadhal put marin chitare women pignente sign delivery pignente niento nupi edna karigumba put mari ga inchi taret oiraba natraga masi yaudraba madusu ayeng angang unaba matamda atay mirobi angang nupi sindagi he na kudung tiningai masakni Kripal 18 year 30 year bar pigre women sign delivery ahan miroli nupi masado sahi taraga nipan oiraba natraga sahi tara nipan yaudraba loina na sahi kunthagi mathak hek lakhakraba madusu atay sadaran miroli nupi sindagi मालसु चेसिन दरकार ओए प्राण प्रिय Dorona bhakti na food mari pigre women sign delivery soties prantha polo kare riba angang aduna mari suba angang oiraba madu ordi makha tabada angang unaba matam da cheksin biu janmen joy maharaja jamajai laina tuna laina imonia pigne women sign delivery genjatu pignente khangda basu khangaulo ta da basu ta haulo miroli nupi aduna I wat pagi ni miyan laina si naraba maduti he na cheksin ba darkar oi sadharan miro minupi singdagi कि पासोरो न प्राण थांग थामो पेशल अंगांग sign delivery ahan mangang unaba matam na thang raba haibadi operation gum matawraba madusu hayeng angang unaba matam da yamna cheksin ba darkar oi सुरून हिनान प्राण बीपी हाई लाइना डायबिटीज हार्ट पेशेंट पिगरे वुमेन sign delivery to the pigrente taro miro minupi aduna bp lainan lairaba mai min khong khon po khat bagi lainan lairaba diabetes lairaba loina na heart patient oiraba madu oirabadi man he na hayeng angang unaba matam da cheksin ba darkar oi janmen joy ma ये कृपानंदान बस ई हाथ में हेमोरेस मननम थिबा water supply to the women kari kumbadane miro minupi ase I hadaraba natraga manamaha namthiba mahi manai tholokba yaurabati mado atuba matamda hospital limiduna doctor singuna biduna tala biduna cheksin bi कृपानंगा women sign delivery pregnant delivery to the women bunung da lairi ba ngang aduna lengo laktraba Sebo lau tudru tubi de lairabadi hospital na yawe thuru chatra sik to bi ये जम जोई अंगांग लेना चतु इबोश अंगांग काय difficulty angang takta angang lai chatpa natraga angang unaba ngamdaba natraga kuina yektra sang na lairabati madusu atay sadharan miro minupi sindagi he na cheksin ba darkar oi कृपान प्राण sign position sayong kunthani pan figure pige ume pignente bunung angang aduna mawong chadana kuina sang na lairaba sayol kuthaga mari sang na laikalabati madusu cheksin ba darkar oi ये जम जोई hospital PIC मथक्ता हाई की बसिंग pige ume ngakतनी Nanay ko na mathagda pandagi basing sa miro minupi singi dabang tati yamna cheksin ba darkar ni masigumma darkar hek lapakanda hospital na natraga manang nakpa primary health center singna unabi duna tana biduna chatpiu afaba pubira u ngasigi dabang tati bataga sida samatang